Imes PAODAM eng tabiriba singbu nomaitem kajalna khurumjari. Ahanbada maruoiba pau. Kuki militants singna bom amasung nomaina landarakpada khulngakpa mioi ama laikhidre taret na sokle. Churachandpurda pusilakhiba yamlaba cheng sagang maya paibi singna phagatkre. Ngangom nebigi haksang lairol chankre. Luinana numit ini ki khongsata Prime Minister Narendra Modi United Arab Emirates ta thungkre. Mapung oiba pau pizari. Ngasi tongan ba mafam sing maru oina Khamelok Pukhau Santipur Yangang Pokpi amasung Thamnak Pokpi ki mafam singda kuki militants singna bom amadi afaba makhagi nomai sizinaduna landarakpada khulngakpa mioi ama sire mioi taretna sokle hari. Kuki militants singna kapthorakpa nomai maruna panbadagi lekhidraba mioi adudi Sagolsam Loya chahi kunmanga laifam Pukhau Santipur dagi ni hari. Loinana nomai maruna panbadagi soklabi Kaisam Premila chahi nipu mapuroiba Kaisam Santikumar laifam Telongmaya lekai dagi ni aduga sokpa taruk amagi maming matha laifam na chingba haujik faubagi di khangba ngamdana leiri hari. Ngasiga thana numit humni chupna kuki militants singna akanba maungda landarakpada khulngakpa khunja singna su handuna nomai kapna ba leptri. Tàu xin ra đám có khẩu đã thế tàu kena khát thêm minute khoảng khai tàu tăng thế tàu xin ra đám có khẩu đó mà tàu xây trik xây February trik ru có thum tàu bim nó là hậu sinh hậu cày nó hậuเอาสิ่งพวกไก่เมื่อเอาไม่เต่าไก่ตังขับบังเท่าเต่าไม่บังไก่ตาให้ตายมันบังเท่าขับบังเต่าให้สิ่งก็บีมน้องไก่ในกิกคุกิมเลเทียนสิ่งนั้นไม่ได้ตาบักคุณสิ่งเด็ดสังเกตหลักตัวน่ะอภาวะมักขกินนงไม่บอมสิ่งนั้นตัวน่ะกันบางมองดัดอันตรายลีบัจจัยรักสิดาอีกครั้งข้างตัวน่ะอินเดียนอาร์มี่กิเลปตันเจเนอเรลทาสิกตาราตรุกตัดหลักกันนี่ให้ดูนังสิพวกเขาไลฟ์ฟอร์มเพลย์กราวด์ดัดเฮลิคอปเตอร์ตานะว่าเขาได้ริบสิตาบยาเรให้ดูนังไม่ไกลอดมเกมมาสิ่งยามเลยแบบอิมาสิ่งนั้นพงดกปดกิมาตุงอินนา18 สุบเออาร์เกคอลเนลอยน้ำอากาศนั้นลุจิงบัดติมอามันเฮลิคอปเตอร์ตาฟอมลำปากตัดหลักตุนมียามกวารีสันนบมาตุงลำปากอสิเดเฮลิคอปเตอร์ตาบกอายาบปีขีบันีอดูบุอิมาสิงนะอายาบปีขีบอสิกิมาตังดัดอิมาอามันปองมิสิงดาไฮ22 สุบเออาร์เกจูริสติกชันลานสินหลักตุนคุกิสิงนะไม่ได้คุณพวกเขาสันติบุตรเลี้ยปเลยแต่นนงไม่ขับทะเลบัสิตักทกปกิมาหัวตะคุกิสิงนะตักสินหลักตุนเลยริบันีอดูบุคุณจ้าสิงเกว่าขดดิ22 สุบเออาร์สิคุกิสิงกิมีจังดุนะjurisdiction na salak fawba kuki sing takthokpagi asa udre ngasi ayupung manga rom tarakpa matamdagi ngahak leitana bom nomai kaya kaptharakpa leptri maram aduna cycle tariba 22 suba AR asi lokthotuna atopa AR na maho sinbiu mamangda AR gi IJ laktuna mafam asida amuk hanna nomai makhol tahalaroi haiba wafam phongdok namba adugi onna tainabada 22 suba AR ga kukim neten singa manaduna akan mongda bom nomai kapsilakpa asina hojiti Assam Rifles ki IJ su thajaningai oidre loinana pukhau hariba mafam asi kuki singi khutagi kalhaudrabadi mioi lising tara henbagi jangjafam kadaida legadawribano haiba khangde hari
Maira paibisingda nakhoi nawa na puroiba nachasing nomaina kaptuna hatlura hairamba commando gi SI Danarbi miyam da lale haijagadabani haina masing yamla Maira paibisingna khongjom police station da thomjin kre irang laksina ba hotna bada police na tear gas kap kre thodo adu ngasi ayu angan ba pung mari taba adwaida khongjom police station gi OC Suresna lusingba police team amaga police station asida leiba CRPF ki team amaga punna Thawal district ki teksam gi akoibada mass combing operation ama chathana ba chatlubada mafam adugi Maira paibi ima ibel sing na thinki amarom da combing operation chathaga dawre tabada khongjom gi akoibada leiriba tentha safam samaram amasung wangjing dagi Maira paibi ima ibel mayam ama laklaga khongjom police ki mamang da thomjinaraki Maira paibi mayam punsilakpa aduda Thawal district police ki additional SP wangkhomba okramcha SDPO Thawal W ibomcha khongjom police station da laktuna ima ibel sing khara kausinduna wari sanaki Tanja aduda khongjam police station da leiba CDO gi OC in charge Danarbina mapalda tholaklaga ima ibel singda akanba wahi wata sijinaduna nakoi gi nawana puroiba nacha nasu sing nomoina kaptuna hatlura hairubadagi police station gi mapanda leiriba ima ibel sing ka henna khoirang khoisaunaki loinena commando gi SI Danarbi puthorau mahak miyam da lale haijagadabani haiba kholakaya lausinba hawraki amaromda additional SP Thawal wangkhomba okramchana Changluriba combing operation adu mafam aduda miyamda namduna sel khaiba mioi khara leire haiba pau pirakpadagi changlubani matungda di local representative amada hana pau piraba matungda changlagi haiba wafamda yanaduna ima ibel sing mapanda thoklaki adubu yanaba aduda commando gi SI Danarbi gi matangda yanaba yaroi mahak lale haijagadabani haina miyamna makhata na khongjang changsanki mamai thangda miyam gi ihau adu laksanaba ngamlaktabadagi police na tear gas kaptuna tankaiki ngasigi khongjang aduda saru yakhibi tentha apunba Maira paibi luki president M Sanatombina phongdorakpada ngasigi ima ibel singna hauriba ihau asi maru oina manipur gi hauji oriba phibam asida central security force na micham miyam gi marakta laktuna combing operation chathaba yarwe haibani loina Maira paibi ima ibel singda nataba wahai wata sijinaba commando wi SI Danarbi mahak masana miyamda lale haijagadabani aduga mahak masasu khongjam police tagi transfer tawhigadabani haiba wafam phongdoki Noi Maira paibi singi nasa nawa sing du loina nongmena kapaka hatura haiba wahai di thambadai praja miyam sina adugi wahai du dia khoi yaningde nang praja miyam sida khoi mayam sida nang lale haijagadabani haidra haibada hayu yadabadagi khoi smai tawbani aduna akhoi di ma akhoi praja miyam da lale haijaba aduga mangna akhoi gi masidagi khongjom police mahak masa makse leiba yadaba ma to bata transfer thado phigo athuba matam da thado phigo haiba wafam di Sagang Maira paibi singna ngasi Churachandpurda pusilakhiba yamlaba cheng phagatkhre Moreda leiba state security force singda tha sigi ahumdagi hauduna ising yauna chana thaknaba potlam sing amata piba yarwe haiduna More bazar thong Lolhan duna Tenopal village volunteer singna changsiliba khongjang gi mayokta Tampaki district singda chathariba counter block pu mapung phana sagatuna ngasi Sagang bazar fauduna lakpa gari sing sek tawbada Churachandpurdamna purakpani haiba Tata DI amada purakhiba cheng bag chama Sagang Maira paibi singna phagatkhre thodo adugi matangda Sagang Maira paibi gi secretary W Asarata na phongdorakhibada Cheng sing adu kumbi mayalekai ward number 6 tagi nomaithem memtombi kaubi nupi amana sagang dagi athang kom kauba Tata DI driver amaga purakhibani hairaduna makoiba wahang pahong tawbada makoina haidorakpadagi matung inna Cheng sing adu Churachandpurda pinaba purakpani haibasi makoina haidorakpadagi khangbani W Asarata na hai athang kom amadi N memtombina hairakibagi matung inna Cheng sing adu sagang dagi Churachandpur chatpa lambigi lukhumbi village ta amuk sagang macha Johnson kauba Mioi asida piba lakpani haibasi cheng purak libasting na phongdorakpadagi chapchana khangba ngamki Asarata na makhata na hai cheng purakhiba nupi amadi Tata DI driver adu kumbi police station gi osina luchingba team da miyamna khusinnakhre hairaduna polam sing aduna wangungi Maira paibi loop sing amani Sagang Maira paibi singa khanarba matungda khungakpa singda yenthokre lan hek hawrakpadagi sagangda leminariba kom jati gi Maira paibi singa punna ahing nutil naidana awaba se mayok naduna lakli masigi marak sida cheng pithok pisin tawbagi thabak sida leminariba kom yawramba asi yamna nungaite hairaduna asuk yamna thajana leminaraga asigumba thabak sida hauthengna yawramba si makhata na tawbiraktanaba kom furuki mioi singda appeal tawki da chengse pithok pirasi haidana khannaraba matungda pithokkhre hauji makha tar poina sagangda
sumaina kum ichini naw singa khoi gadi maira pai bi thongminari ngakminari punna amata oina lan hek hawrpadai ngasi bawa awaba se thengnaraga lai masi marak sida chieng pithok pisin tawbagi kano amasu yawramba taseng haragadi yam nungai taningai oiba khoida akoina di suk thajaraga laiminaraga sugumasi su makha tana tawbiraktanaba kum ichini naw singdasu sigi media gi thongda simtang ningsingjari sugumasi yam nungai te amu hana thokan bigano Manipurda thokliba kanglupki irang asina maram oiraga haukiba me kunipandagi suguna awang mandop lekaidagi thiba khangdana lerakriba ngangom nebi ls yafabagi asiba haksang genuinski moktagi ngasi imung manungna lauraba matung kaksingda leba machin manausingda lerwal chankre haksang loba lakiba aduda jsc ge convener chanthoi ahaibam na hai matam kuina thiba khangdana lerakhiba na pangwangna mahut sinduna mathau mangam pangthokhraba matung social media da video ama viral chalakpadagi mafam aduda state force single wena na thiba humbagi thabak chatharaba matung asiba haksang adu ngangom nebi ni haiba khangba ngamlakhibani amaromda imung manung amadi JSC na manipurgi chief minister da thamkhiba wafam sing thabakta onthoklagani haina thajaba pirakpa amadi miyamgi apangba sing thabakta onthokpa hauri haina phongdorakpadagi matung inna lekhidraba ngangom nebi gi thawa yawdraba haksang leirol channabagi lobani adum oinamak JSC na thamkhiba dimasing adu thabakta onthokta tarabadi JSC gi maikaidagi matamgi oiba akanba khongjang kaya changsingani haina su phongdokhi gi oiba khoina pami basi mak khoigi chief minister honorable sir birena soidana makki pangthokani aduga pangthokpasu haure khoi huji fencing khabana chingba aduga FMR longthokpana chingba sigumba singse tawragani haibigi thajaba pibirakpa aduga imung manunggi su yenglaga imung manunggi awabasida mateng oinanaba mateng sing pibigani haibigi thajaba thambirakpadagi ngasi akhoi yanarako matungina khoi haksang asi lawjabani aduga karigumba haiba khoigi yanakhibadugi matung ina tawbiraktaraba taragadi akhoi JSC gi maikaidagi akhoi adum matam gi khongjang akan bachang hinjagani haiba wakhonsimasu khoi mayamda thamjari Imalaipak Manipurgi damak thawaina ponta pikhraba ngangom nebibu miyamna athawa mithon piduna ikai khumnaba utpaga loina pangthokhiba ngasigi leiron chonbagi thorom aduda saru yaramba Kaksing district athoiba singi ningsing Khubam management committee gi president Nawrem Sanjay Kumar na phongdorakpada tha tara phajilaklaba Manipurgi irang asina maram oiraga miyamgi awaba asi anagi makeup miracle kaya asi paliba lenga asina ubiduna athuba matamda waroisin ama puraktuna irang asibu loisinaba hotnabiyo loina na thokliba Manipurgi irang asida Imalaipak Manipurgi damak thawaina ponta pikhraba Kaksing district ki athoba singi khubam ama semgatliba sida lenga ke makaidagi su mieng changbiduna semgat sagachoriba sida mateng pangbiu haina appeal tawrakli amna amagi puning chichinjari loinana siguma thodo asi tha tara phajilakadorba thodo asida masi phawada tangdu leitaba ngamdaba asida angaunaraba prajasin asigi awaba sisu ubire haraga government khara athuba matamda thoiba asiguma khudong thiba awana taraba khudong thiba mayam asibu khara athuba matamda losinbinaba kunabiu haiwa Chief Minister Nandami se khusinnarakhlakrabasu ngasi faglupa amata phangba leitri haina suguna amasung serogi irang na maram oiduna mayom makai mai thadopikhraba singna phongdorakli ngasi Manipur Press Club Imphal da pangthokiba pawgi mifam amada thaunaujam Budi Chandra na hai haukiba November 8 da suguno SC gi MLA K Ranjit na paw pirakpadagi Chief Minister N Biren masaga unaduna Chief Minister gi office da Manipur da thokliba irang asina maram oiraga mayom makai mai chakhraba imung singi mihut oina serodagi miyoi mari amadi suguno dagi miyoi 12 ga unaduna Chief Minister masana mangkhraba yung kai singi anauba saba haunabagi dami check khusinnakraba matung ngasi fawba sel oina lupa ama fawba pirakpa leitri loina ngarang phongkhiba pause singda suguno SC gi miyoi 10 da mangkhraba yum sanabagi senfam thadokre aduga imung anida account leitabana khudong chadabadagi thadokpa ngamdana leiri hariba asi aranba wafamni November 8 da Chief Minister masamak na mangkhraba yung kaising athuba matamda anauba yum sanabagi damak pirakkadaba senfam adugi chada yangkai hana pinaba dami check khusinnarakpadagi ngasi fawba government ke maikaidagi account da sel lupa ama fawba
ꯊꯥꯔꯛꯈꯤꯕꯒꯤ ꯗꯤꯇꯦꯜꯁ ꯂꯩꯇ꯭ꯔꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟꯠ ꯗꯤꯇꯦꯜꯁ ꯍꯪꯂꯛꯄ ꯑꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯦꯀꯥꯎꯟꯠ ꯗꯤꯇꯦꯜꯁꯁꯤꯡ ꯂꯧꯈꯤꯕꯅꯤ ꯗꯃꯤ ꯆꯦꯛ ꯄꯤꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛ ꯀꯛꯆꯤꯡ DCꯗ 3-4ꯔꯛ ꯆꯠꯈꯤ ꯑꯗꯨꯕꯨ DC ꯃꯁꯥ ꯎꯅꯕ ꯐꯪꯅꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯌꯨꯝ ꯁꯥꯔꯒ ꯇꯪꯈꯥꯏ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯃꯗꯨ SDOꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯔꯤꯄꯣꯔꯠ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯃꯨꯛ ꯇꯪꯈꯥꯏ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥ 50% ꯑꯃꯗ ꯊꯥꯗꯣꯛꯆꯒꯅꯤ ꯍꯥꯏꯅ ꯑꯗꯥꯏꯅ ꯁꯤ ꯃꯁꯥꯃꯛꯅꯁꯨ ꯍꯥꯏꯖꯩ ꯑꯗꯨꯒ ꯀꯆꯥ ꯌꯨꯝꯁꯥꯔꯣꯟꯒꯤ ꯄꯤꯗꯣꯏꯁꯦ ꯀꯆꯥꯒꯤꯅ ꯂꯨꯄꯥ 5,00,000 ꯑꯗꯨꯒ ꯁꯤꯃꯤ ꯄꯀꯥꯅ ꯂꯨꯄꯥ 7,00,000 ꯑꯗꯨꯒ ꯄꯀꯥꯅ ꯂꯨꯄꯥ 10,00,000 ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯆꯕꯅꯤ ꯁꯤ ꯑꯗꯨꯒꯤ 50 ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯁꯦꯔꯧ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ 8ꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ SDC, SDO ꯃꯁꯥ ꯌꯥꯎꯗꯨꯅ ꯐꯤꯜꯗ ꯁꯔꯚꯦ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯁꯦꯔꯧꯗꯒꯤ 130 ꯑꯃꯗꯤ ꯁꯨꯒꯨꯅꯨꯗꯒꯤ 92ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ SDCꯗ ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡ SDO ꯋꯥꯏꯈꯣꯡꯅ ꯄꯤꯁꯤꯟꯗꯨꯅ DCꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ SDCꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯅꯨꯃꯤꯠ 8ꯔꯣꯝ ꯍꯦꯟꯅ MLA ꯃꯁꯥ ꯌꯨꯝꯗ ꯂꯩꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯐꯤꯜꯗ ꯁꯔꯚꯦ ꯑꯗꯨꯗ ꯃꯌꯨꯝ ꯃꯀꯩ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯠ ꯗꯤꯇꯦꯜꯁ ꯑꯙꯥꯔ ꯗꯃꯤ ꯆꯦꯛꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯍꯥꯞꯈꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯀꯥꯎꯟꯠ ꯐꯪꯗꯦ ꯑꯦꯀꯥꯎꯟꯠ ꯌꯥꯗे ꯍꯥꯏꯅ ꯄꯥꯎꯆꯦꯗ ꯍꯥꯞꯂꯛꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ WhatsAppꯀꯤ ꯈꯨꯠꯊꯥꯡꯗ ꯂꯧꯈꯤꯕ ꯗꯤꯇꯦꯜ ꯑꯗꯨꯗ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯐꯪꯍꯟꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯗꯃꯤ ꯆꯦꯛ ꯐꯪꯉꯤꯕꯁꯤꯡꯁꯤꯗꯤ मोगी पैसा कापीरनी अखोइदा थाजब लई थाजबसी याम थुना अदि पैसा फंगनबिरोसिनी अदु मतुंग तारकपदा दमी चेक पाइददना लेहौरिबा सेराव मदि सुमुगी लारब जुम मै चाख्रब डिस्प्लेस पर्सन सिंगिगी अथु मतमदा पैसा फंगननबगी अदुगुंबा थौसिंदोक याम थुना सिंबिरो गवर्नमेंट दा इना मन अपील तौजनी नाट एकाडेमिक टेंथा नाट की 12रक सुबा चाहीगी थौरम अमदी मना मथुम येंथोकपगी थौरम ngasi टेंथा मल्टीप्लेक्स पांगथोखरे लोइनेना लेखिद्रबी इमा मोरांगथेम ओंबी कुमती गुनमती निंगसिंग मना लिसिंग अनि कुनमरी सु लांथोखरे ngasi थौरम अदुदा नाट एकाडेमिक टेंथा की एडवाइजर हाना मिनिस्टर ओइरंबा डॉक्टर मोरांगथेम नरना अथोइबा मिथुंग एकाडेमिक की प्रेसिडेंट टेक्सम समूना थौरम मपु ओइ अदुगा एकाडेमिक की सीनियर मेंबर मयेंग बमनबना खनबा मिथुंगलेन ओइना सरुक याखी थौरम के सरुक अमा ओइना लेखिद्रबी इमा मोरांगथेम ओंबी कुमती देवी की चाही 110 सुबा मपो कुमोन अमदी लेखिदबगी चाही 13 सुबा निंगसिंग थौरमसु पांगथोखी अथोइबा मिथुंगलेंसिना लुचिंगदुना लेखिद्रबगी फोटोदा लेसु कतुना इकाइखोमनबा उतखी ओडिशा के कटकता लेबा थिएटर मुवमेंट नसिंदुना कटकता ममांग था जनवरी 13 तगी कुलुमदोय फावा पांगथोखिबा ग्लोबल थिएटर फेस्टिवल 2024 की थौरमदा नेशनल अवार्ड पिरक्तुना इकाइखोमनखरबसिंग वारी लिबा ब्रह्मचारी मयूम सुरमगोल शर्मा अमसुंग मोरांकलेरो सैसक्पी माइबम समादेवी अनिबुसु थौरम अदुदा हराव तयामना ओतुना पुनिंग थगतखी तोंगान तोंगानबा लमदा टेंथागी सैसक्पी सिंगदा पुनिंग थगतलदुना चाही खुदिंगी फारेंगी मरीनी पानबा नुमित असिदा लांथोतुना लाकबा नाट एकाडेमिक टेंथागी सीनियर मेंबर सु ओइरिबा सकनाइरबा ओजा मोरांगथेम राजेंद्रना महाकी लेखिद्रबी इमागी मिंगदा कटबा मोरांगथेम ओंबी कुमती कुनमती निंगसिंग मना लिसिंग अनि कुनमरी असि टेंथादगी लिलोंग अराप्तीदा मयुम पानख्रबी न संकेतंगे सैसक्पी रोमिला देवीदा लांथोखी निंगसिंग मना असिदा सेल ओइना लुपा 5,000 सोल अमसु सर्टिफिकेट यावरी एकाडेमिक के सेक्रेटरी नावरम लंडोना फोंदोखिबदा नाट एकाडेमिक टेंथा असी कुमजा 2,000 सुपना अमगी अगस्त 5 संकीर्तनबु पामजबा टेंथागी मियोय खरना पुनसिललगा लिंखतखिबनी एकाडेमी असिना टेंथादा लेबा सैसक्पी पुंग येबा मोइबुंग खोंबा पेना सकपा लाइरिक थीबा हाइबा वारी लिबा खोंजोंग परबा सकपा सकपी नचिंगबा आर्ट अमसुंग कल्चर गी लमदा सिंपांग लिबा सिंगबु इकाइखोमनब उतपगी थौरम पांगथोतुना लाकली एकाडेमी असिदगी मियोय कयाना नेशनल अमसुंग इंटरनेशनल गी थौरम कयादा सरुक यादुना लाकली अमदि मना कयासु फंगदुना लमदम असिगी मिंचै कया पुरकपा ngamkhre हाइरी इम्फाल ईस्ट डिस्ट्रिक्ट की लमलाई असेंबली कंस्टिट्युएंसी की मनुंग चनबा साबोंखोक मनिंग लेकाई हौजे रेड जोन ओइना लैरिबा मफम असिदगी युमनाम हेरोचिटना अरुबा फिबम अमदा नादुना हौजे जेनरल हॉस्पिटल दा लायेंदुना लैरिबा
ꯄꯤꯛꯂꯤꯕ ꯃꯆꯥꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯤ hiram asiga mari lenana yumnam heronjitna phongdorakpada hana magic gari ama thauduna imung manunggi awat apa puduna lakhi adubu me ahumdagi hawrakiba irang asina maram oiduna gari thawba yadana yumdagi mapan thoktana khul ngaknaba hotnabada imung manunggi awat apa yengsinba ngamdana lerakli loinana sabong khok hariba mahom asi kuki khunsinga yamna nakna leiba khun ama oibana khun ngaktaba yaraktabadagi khun ngaktuna leiringe jerak asida ikhang khangodana pikliba angang ase nasilakpa asidagi layengbagi changba senfam leiraktabana awaba ama oire maram aduna lamdam asida leibiriba pukchal chawraba chawrabi singna pikliba angang asigi khamiduna angamba mateng pangbiu haiki पाइलेट की कमाई तौजगेना तौ मियामदगी मतंग खितंग पांगबियोना हाइजबने इचाजी हजिक ब्लड कैंसरनेना अखोगी डॉक्टर कन्फर्म तौरे मरम अदुना यारगति बो नुसीबिदुना मदि इचाजी नुसीबिदुना मयामना मतंग खितंग पांगबियोना हाइजबने मसिदैदा मियामनाजु अंगम मतंग खितंग पांगबियोना हाइजरी हाइबदी इचाजी कनिंगबा अदगी उपायजु लेजदबा हाइतारेने अदुना मरम ओरगा हाइजबनी सियारगा लुसिंजरा ningsingba yai haukiba chahigi me ahumdagi hawraklikhiba hingsa yawba irang asina maram oiraga yumdagi chathokpa yadena khungngakpa yawrokhiba yumnam herojiki imung aduki matik awawa phibam amada leire loinana khanghaudaba leina amana maram oiraga herojiki machanupi chahi anirom ta ngairi bi asi aruba leina amana nabadagi hauji general hospital da lekana duna leire hospital asida leiriba doctor nurse amasung hospital asigi miyoi kayana yamna kanna hotna duna machabu layengli hidak langta kaya su puthotuna kapiri adubu hospital asida leitaba hidak sing amasung hospital manungda tawba yadaba test kaya mapalda thaduna tawbada aduki matik sel changbana imung asina makhatana layengbada achoba problem ama oire me ahumdagi hawrakiba irang asida khulngakpada achoba thodang lauduna lakhiba yumnam herojiki imungda miyamna angamba mateng khara pangbiduna imung asigi awabada amasung pikliba angang asigi thawai kanaba hotnabada miyamna angamba mateng pangbiu haina imung manunggi miyoisingna miyamda mateng nirakli afaba khunai ama ohenge harabadi afaba yumba lehenba mathau tai afaba yumba leinabagi damak yumba minariba nupi nupa animak senthok lambi leigadabani haina takyal jila parisad ki hanagi jila parisad NGB mulana phongdokre wafam asing ase takyal kolom lekai da leiba takyal ima sindam sangda pangthokhiba national award yumnam parun meitai amadi national sports event da mana phangna khraba sanaroi sing opagi thawanga mari leinana phongdokhibani thoram adugi manung channa national award phangna khraba miyoi singda achamba khudopot piduna ikai khumnaba utki thoram aduda YPC gi president Haisanti takyal gram panchayat ki hanagi pradhan KS Pirobala YPC gi executive member L Juraso thoram aduda saru yaki thoram aduga mari lenana NGB mulana makha taraduna hai yumnam parunna kanna hotna jaduna najari plantation tawduna asigumlaba mamal yamlaba mana ase phanglakpa ngamlibani lamdam asida leiriba miyoi singna su najari plantation tawduna senthok lambi lehenba yai loinana yumthong khudinge chakumdagi hundorakliba fataba sing aduna har oiduna najari plant factor ama ohenba ngamgani amadi lamdam asigi mipum khuding makna thabakta chulhau thidana afaba semiklon leiba khunai ama oinaba hotnabada aikhoi punna thodang lawina si haiki PPO haidana national award is like haizara kanda ngashigi reception committee se koi shinjari bane tangai phadana aduna ngashigi reception committee shinjari ba reception ki mifam se lagi mango lagi mamayama mayama khuna tahora kansda ai koi isa na nu bisingna ma gi income generate tawna phona da se lagi se maga su shige simpham se hayongna bo hana bada ngashigi asigumba sri mani asina asau bai khoi da upai oina na sinjar bani ha ko kam se ai khamse Kennedy Boxing Academic Nambol gi founder amadi coach Elangbam Kennedy gi mieng makhada hawrakhiba Nambol Kendra gi manung channa leiba Nambol makha lekai dagi Sagol Sam Jizen amadi Sagol Sam Pisak macha gi machanupa Sagol Sam Baruna Bulgaria gi Sofia da tha sigi tang mari dagi 13 fawa pangthokhiba 75th National Boxing Tournament da Senior Open gi first weight category gi oina silver medal larokpada mahaki imung manung amadi lekai gi miyamna harau taramna opagi thorom amangasi Barun gi yumda pangthokre Sagol Sam Baruna phongdokhibada mahakna makha tarakpa
tournament kayadasu ngasi mai pakliba asidagi hena Manipur imagi mingchat purakpa ngamnaba hotnagani haiki panba yabadi Sagol Sembarun mamangdasu state national amadi international gi tournament kayada medal kaya lorpa lekhrabani Jacob Open National World Game Channel International Game tau Punje yam di hen dekha helakanda ai kat wai bagi ai sagai bagi adegi da ya kita sidai hen na hotna ge na kalle sidai hen mai pak na ba amna ba ai ke jiti aham da mama ba pini adegi ai tapi tamira ko khong khut pa tamira ko asa da pini Manipur Sahitya Parisat Bisnupur District Branch ke Kuntra Suba Foundation degi Thauram Branch asigi Bisnupur da leiba office da ngasi pangthokre Thauram adu da Chief Legal Aid Defense Imphal Eastki Advocate Yalam Ramananda High Court of Manipur ki Assistant Registrar Sorokhaibam Devendra Manipur Sahitya Parisat Bisnupur District Branch ke President Dr. Hauzam Rosso National Awardee Khuraiza Maniharna athoiba mithunensin oina saru yaki Thauram du da Sahitya Parisat Branch asi Haudok lamba amadi lekhidraba member singi mafam da haikat lekat tambaga loinana Bisnupur district amadi atai Manipur gi mafam kaya dagi lakpa kabi singi seding nabagi tharam amasu pangthoki amadi Dr. APJ Abdul Kalam Samata National Awardee Khuraiza Manihar Buso naki lengan yanduna khudopot pituna taramna okay athoi ba mitungenge warwal piraduna advocate Yalam Ramanandana phongdoki bada ayiba ayibi singna khunai amagi asoiba amadi Sotharakpa kaya nainaduna miyamda mitna kong oihali aduna ayiba ayibi singi putning warwal phongdoknaba asigumba thauram asi yamna maru oi asigumba thauram asina ayiba kayabu amuk anauba saireng wareng kaya iningba pokhali maram sina ayibi sing toina punbagi tangai fadaba lei haiki Sisirina bui haikoti ekoti bisai bui lei bisida sidai se thau yam kana pubiramba natraga su bemboro bisingduna ekoi miyoba chi ngai na tele baya bana taba anai ko yawi lei taba yawi ko lei taba matamda paisasi ki memboro bising desu ko na ngam mate bi ko matam la ku su sunu hai bai di kamui apam samjage Ngasi All Juribam United Clubs Association Azukagi Kuntadak Suba Mapo Kuman Thauram Juribangi Bahuprada Leiba Azukagi Office Complex tak mapungfana pangthokre ngasi gi thauram asida All Juribam United Clubs Association Azukagi President Mutu Maipaksna Mangang Apunba Juribam Maira Paibi AJMP gi President S Susila Devi Manipuri Students Federation MSF District Committee Juribam gi President S Iringamba Singh amadi All Manipur Women Voluntary Association Amawaba Juribam gi President TS Priya Daksini Devina thauram gi President amadi Guest of Honor oina saru yaki thauram gi President amadi Guest of Honor singna Maira Chukhatuna thauram asi hauki thauram gi manung chana hauji thokliba lan asida thawaina ponta pikhraba athauba athaubi singi mafamda ikai khumnaba utpa oina miyam puna leptuna ikai khumnaba utki Azukagi General Secretary Y Roman Singna keynote address piduna thauram asigi nungi oiba wafam sing phongdoki thauram gi makha satharakpa oina invites kaya su wangangki Guest of Honor oina daisa famkibi A Susila Devi President Apunba Juriba Maira Paibi AJMP na wangangkibada hojik landam asida awa ana tariba asida awaba phongdokchari haiki amadi lamdam asida thokliba irang amadi laibak thiba thodok asigi matangda wa kaya su ngangki thawanggi presidential speech perioduna mutum aipaksna mangang na haikibada mamang chahi megi tang ahum dagi tholok liba situation asida Juribam da leriba community singe marakta khwaidagi khudong chadaba hairagadi Manipur gi capital oriba Imphal da chatpa matamda national highway number 37 asi sathok satsin tawbada safe oi dabadagi Juribam dagi Imphal chatpada helicopter tonglaga chatpa natroga silchar Assam gi tongan ba mafam dagi chatpagi di lambi leirasu adubo flight singi mamal yambana khudong chadaba ama oiri Aikoi Ajukana ihan hana Juribam gi helicopter gi mamal asi lupa lising ahum changwa COVID matamda haigatkibani ahanbada lising ani changwa da lepkibani aduna normal lising ani changwa da tawbiu haina Juribam district ki DC gi khuthangda Manipur gi chief minister da memorandum ama submit tawjaki haiba
ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯃꯇꯨꯡ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯣꯋꯥꯕ JDO ꯃꯍꯩꯔꯣꯏ ꯂꯨꯞ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯑꯄꯤꯜ ꯑꯃ ꯇꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ DC ꯑꯃꯁꯨꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯜꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 3ꯇ ꯖꯨꯔꯤ ꯇꯨ ꯏꯝꯐꯥꯜ ꯍꯦꯂꯤꯀꯣꯞꯇꯔꯗ ꯆꯠꯄꯒꯤ ꯚꯔꯥ ꯑꯁꯤ ꯍꯟꯊꯔꯦ ꯍꯥꯏꯕꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯕꯤꯔꯛꯄ ꯑꯦꯛꯁꯟ ꯑꯁꯤꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯗꯤꯡꯃꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯥꯏꯄꯥꯛ ꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤ ngasi ajuka gi 43 suba mapok kuman thawanga mai leina Juribam district asigi thodang chauna loriba media gi chil inaw singda chamlaba khudol posting su tamki thabo bongni ani sura IoT office hoji hius kamauda pesa kana changa jingoroga office phadama sale loye masi ga pura innovation toraga lamida napse ke tawra tawse masi mo to hojinaga innovation tawhanbagi apil du government tawjai Numit ini ki khongsata United Arab Emirates UAE da lakliba Prime Minister Narendra Modi na Abu Dhabi da thunglaba da Mahapur Leibak adugi President Mohammed bin Zayed Al Nahyan na harau tayamna okre Mahapur Guard of Honor su piki Prime Minister Modi na Gulf Nation adugi makok thongba luchingba singaloi na tongan ba hiram kaya da wari sanagani khongsat asigi maram da PM Modi na haikibada aikhoi gi hauna lonchat amasung amaga mai onsin na duna wari sanabana Leibak anigi laiba mari chesin halli chahi mapandagi lainarakliba mari asida trade investment defense security food energy security amadi education gi lamsingda Leibak anina saru yamina duna lakli Modi gi ngasi khongchat asi UAE da tarelak subani hari Leibak aduda saba ahanba Hindu temple Bosa Sanwasi Sri Aksa Purushottam Swaminarayan Sanstha Babs Mandir Modi na sangagani Abu Dhabi da mandir asi sanabagi damak UAE government na lam ekar kuntarek pirakhibani Delhi tamna changsingani haina thawrang tawriba Ambala da punduna leiba longmi singbu police na tear gas kaptuna takhaina ba hotnari Haryana amasung Punjab state anigi lona bangamkhai Sambu border da longmi sing adu punduna laikhibani Longmi ayambadi Punjab tagini makoi ingna chikna Delhi yaunaba Haryana lanthokpa pamki adubu ayaba pikide Longmi sing amadi police singagi marakta kanna muknaki hawiksu mafam aduda unkhatnaba leiri Uttar Pradesh amasung Haryana dagi Delhi da changlaknaba lambi singda miyam punba police na thingki Delhi da chuksin thawrang lokhat padagi traffic jam thoki BJP na luchingba Haryana government na district tariyata internet service thingjinkre farm union luchingba sing amadi federal minister singagi marakta wari arinak sanakhrabasu yanabadi purakpa ngamkhidre longmi singna taliba demand singi manungda minimum support price MSP soidena chana hanba yauri longmi sing asi achoba voting block ama oibanina chahi sida pangthokadawriba general election da BJP na thangna tam ahumlak power paina ba hotnaribanina longmi singi demand thausadaba yaroi haina mot kaya pinari hari Aroibada maru eba pau amuka hanna pizari Kukim neten sing na bom amasung nomoina landarak pada khul ngakpa mioi ama lekre tarit na sokle Churachanpurda pusilaki ba yamlaba cheng sagang maya paibi sing na phagat kre Ngangom ne bigi haksang nairol chankre Loinana numit inigi khongsata Prime Minister Narendra Modi United Arab Emirates ta thungkre Imes PAODAM sandoksaba matang asida losinjari mieng tabiri basingbu amka hanna khurumjari